Image Paodam yang tabiri basengbo mamukta da khurumjari hauze maruiba pau pizari Vidhan Sabha gi mifam resolution kre hastakala sahjok sibir gi thoram ama khasing da pangthokre India amasung Canada na yanasetru sehi taunakre hauze pau sanuna pizari Thasi gi mari dagi satharakhiba Manipur Vidhan Sabha gi mifam resolution kre tongan tongan bill kaya sabha sina pass tokhi Sabha Satringai Manungda opposition MLA sing walk out Tokiba Kya Yaukrabasu Bill Kyadi pass Toki. Manipur Vidhan Sabha Mipamgi Ngasi Aroibanumiki Wahung Pahum Matamda opposition party ki Congress ki member ke Ranjit Singhana Hanglapa Wahangamagi Pakum Piraduna Haksen Minister L. Zendukumana High Cancer Hospital Lingana Bagidamak Dona Ministry da Sentang Bibinaba Waral Thaduna Kangan Kray. State Sida Cancer Hospital Ama Lingnaba Lenga ki Taurang Lady. Kerensi Singana Hanglapa Topa Wahang Amagi Pakum Piraduna Minister Namakatana High. Hausi Pawagi Oinadi State Asida Postgraduate Medical Entrance Exam Pangtopagi Center Sing Hangdopagi Taurang Lay 3 at the Moinamag Sarkana Center Asi Hangnanaba Honaba Yaba Pumba Honari. Thamaiban Kendragi MLA KS Zoikishana Hanglapa Star Question number 233 gi Pakum Piraduna Inkomsa Lisangani Taratariki April Thadagi Housing Powda Health Department Singa Marilainana Utilization Certificate Pikiba Sing Adudi NRHM gi Lupa Crore Marpunipan does make Suno Nipan Nakugi Lupa Crore Kuntamatoi does make Mapan Ahum Ayuski Lupa Crore Mari does make Amatareni Utilization Certificate Thagakadaba Waliba Sempamna NRHM gi Lupa Crore Yankaimapan does make Taruk Nipan Nakogi Lupa Crore Kunmari does make Anitared Ayuski Lupa Crore Kuntaruk does make Mangataruk ni Financial year gi Oina Senbachahi Asigi Oina Ministry na Thadurpa Sempamna NRHM gi Lupa Crore Humbudra Tare does make Ahumanga Nakogi Lupa Crore Kulumdoi does make Mangamapan Amasung Ayuski Lupa Crore Tare does make Suno Ohumne. MLATS location demand number 40 water resources the observation Pukaladuna Imphal Iski Manung Channa Jeliba Maru Iba Turen Oriba Kongba Turel Asi Kendra Mari Pauduna Imphal Turen the Tari Kongba Turel Asi Sahi Kudingi Tensilapa Madi Turen Asigi Kong Ting Daba Maramna Nungsuta Matamda Kendra Marida Isau Toktuna Low Amadi Farm Kya Mahanta Halle Isau Tokpadagi Ngautung Nabagidama Marilainaba Department Kongba Turel Kongnung Asi Sengdopio Natragana Loktak Development Authority the Ladiba Mason Sing Adu Tha Amagi Oina Sizinaba Yabagi Ayaba Piribadi Masagi MLA Fundage Tau Habduna Sizinage Haizaki Mana Makatana High Impalis District Tungan Tongama Mopam Singda Chahi Kudingi Nungzu Panthada Ising Ichau Tuina Toktuna Sargage Office Amadi Miamgi Lantum Manganta Haliba Si Toktanaba Kongba Turel Kongnung Sengduktuna Ichau Tingnaba Honasi Makatana demand number 44 Social Welfare Department ke matangda observation thamladuna Indira Gandhi Pension Scheme all as pension thaduk tribagi manam karigino marilenaba minister amadi department na pension scheme asi athuba matamda thaduk pinaba policy ama sembiduna al oirabasingna wana khangliba asi kwanbiu sabaloi kraba angalwadi center ke sampham pithok pinabasu house ke puning chingsing ke Demand number 25 Kamari Lainana MLA Lokesona High State Asida Sport University Linkhanaba Tharang Laidabanina Apava Sanari Singh Hana Putopanganaba Kendra Kudimakta Mini Stadium Complex Amamam Tambiu School Amadi College Karada Sport Ke Oza Laidabasu Hanapam Lampak Laitaba Maramna Lemna Tolopang Duna Laiba Yauriba Asi Mari Lainaba Minister Amadi Department na Yengsambiduna Mayro Shingi Sanapam Tambinaba Mahana House the Tamki Ministry of Textile, Government of India, Development Commissioner for Handloom Weavers Service Center in Palna Sinduna,
A world at opportunity awaits your craftsmanship haiba pandamda Hajkala Sazok Sivirge Thoramamangase Kaksang District Kaksang Phok Super Lekai the Leba Library and Information Center Kaksingi Mepansang da Pangthokre Thoramaduda Dr. Tokso Maina Member of Parliament na Toiba Mitung Nelen Thang Telian IAS Deputy Commissioner Kaksingna Thoramabu Amasung C. Rasa Sekaran Assistant Director Designed Weavers Service Hunter Impalna Akanaba Mitung Oina Serviaki Tarongi Atoba Mitung Oikiba Doctor Tokso Mainana High Government of Indiana Pisabi Singda Kanaba Kea Pinanabagadama Pisabi Singda Kari Kanaba Piri Bengtiki loan Karamna Logani Hibernisanga Kaya Kanganabagadamal Haskala Sazo Sevirgi Thoromasipang Topani Manipur ase sana konaba art and culture khaktanatana phisalon sada malemda masak tak levelamda amane aikuina ahenba amasung anoba technology ki kaya hapsinduna miamna hena pamnagadaba potok sing putokna basu hanase phisabi singi imong manunge ana ayek thorakpa masamasu sing mahima sing tambada lobaya ba sentencing amadi lengak tagi phangpham thokpa khudemak longna basu honamina se haina phongdoke ngasagi thoramaduda Indian Overseas Bank amasung SBI ge maigedegi matau karamna loan logani amasung loan sang naina amadi matam sana matau karamna singani haibigi matangda life insurance na phisabi singda piriba makhangi insurance singi matangda amadi ignalda matau karamna mahima sing tanggadage haibigi matangda mari laina baloisangi meoisingna wangangki system cabo leasing semasi masai wiwa car makapin fise gese masi legadi Maduri Kutanga, Aduri Namadi Kutanga, Ipanasi Sika, or Horaga, Yan Leti Vepa, Adisuka, the yes, factory price, the Makeki, the Asia Yawina, and Trahanina, and the Americans, they put also in the collecting of Yama, and already they have go the clients under me. Handloom and Industries Government of Manipur gi Meang Makada Autonomous District Council Chandena Sinduna Dumen Neni Subna Sanden Zapu Bazada Chatagadaba Handloom Mela Amangasi ADC Chanden gi Chairman Luko Say Jona Toba Mitung Oina Sadugaduna Haudokre Taromada ADC Sandenge Vice Chairman Zoy Langkangna Toromapu EM Kalun Anan CEO DS Kothar Loinana ADC Zanenge at the EM Sing Amadi members sing na Akanaba Mitung Sing Oina Saruaki. Taromaduda Toba Mitunglen Oina Saruaki was Siament, Luko say Jona Mela Hodopagi Waron Piraduna High, Sandian District Assay, Tongandongamba Kanglukiana Kundaba District Amane, Tongandongamba Kanglup Singi, Naki Oba Pazaraba Saktak Pizol Sing Lajay. Pizon sing asibu sam sariba pizabi singbo puning thogatuna makhoi summit loan hangan hanbagi mathau tai haiba wakaloda mela ase pangthokani haiki ngasi haudokiba handloom mela aduda Chandan district ki oina khangalaba cluster amadi self help group tarani thoina makhoi na sajaba phirol sing nat ki oiba leitengi polam sing acha atake polam sing amadi kusa haibege polam sing ge oiba stall tarani thoi hangduna miangbi puning sing ke loinana stall kudimakta autonomous district council chandinge maikedegi sel gi temang supikhi Southern Tribe Demand Committee of Manipur ke Joint General Secretary ke Bogen Rosina Haikre STD CM na miam galoina na yelhomi mitei meitei bo Indian Constitution ke Article 342 Clause 1 ge makada ST list da yahunduna Constitution ge yelhomi ama oibage ngalupiu haiduna khongsang sang sinduna lakle asumba demand asiga mari leina na Manipur lengak amadi STD CM ge mihusingna mamang sahi isingane taratare ke October kumarida ahanbage oina wari sanaba lekhre Anisuba tangkaki wari athobada sanaragani haire ngasi Manipur Press Club tapang thoba pawgi mifam amada ke Boken Rosina Hai STD CM na changchilapa khongjang gi saruk ama oina landam asigi tongan ba hiram gi expert sing unaduna hiram sigi matangda wakalon phongdopge tharonga iroinana lekai dasu awareness program sing pangtutuna lakle mitei meitei bo SD list chanba haibasi India government na chatna kanglongi matung ina lepkadabo phomne kanagumba organization amatana lepkadaba natte haina committee amadi mitei meitei miyamna lawi
Mitei Maitena SD lista Yahonaba Talibasi Punna Hingminaba Yana Bakidamak Talibani Hausi Hose Manipurgi Hanana SD lista Yauraba Purup Singsu Masamasagi Top Topa culture tradition amadi custom singlai Maramaduna isu asigi matang da odeklibe phibama sida lengang na tumina lepham thokte lengang na kupna yangsan basange hiram sida Manipur ge lengang na thindaba dawduna achumba da yampham oiraga thabak lokhapam thoi lengang na Manipur da khunda minariba yellow missing amadi atai purup singda nongnang pa phawdaba thawong amata topham thokte amadi tarakani hanesu thazade achum ATR FM natraga atay purup singda mitay maitayna sangsilaba SD lista chalhanaba dabi asina karigumba akaiba amata thokloy amadi amana amage hagmapage wafam lairoi hainasu ke bogendrejina phongdokre midani oiba aglong du pi wai haibadi Manipur da laiba tai marwa pa ma mising la wai purup yelo mi atay sing sika punna koi se hingmin na si haibe du gi em lei di pandam lei koi na koi su san gado buni haibadi ana chanman lairaba mai ngak lo piri ba sem ngak lo se koi su pi ban thoi kai loi da koi su yelo bini haiba pandam du da koi punna hingmin na dong ni hana se hingmin na rei usi se hingmin na ri tung da se hingmin na dong ni pandam lei koi na changsin da bani ngasi paugi miphamda saruya khiba STD CM ge Vice President Morangthem Surendra nasu wafam kya thamlakle koi chasin ya marwena achomne singba hairi bismadu makoi waraude moi khangde to bani moi khangde du moi maranate wajasingna what is tribe and what is mountain what is the hill what is education tapi bahitia mana madana moi khangde bani if educated person di achum ma sakama daba achum madi yana gadaba mioi ba se la no ni irreduce human adubu khanena matung da soi right di achum madu thoga yana gadabna tongan balup kyana sinba sep reservation haiba awareness program ama February kunmari ge ayupong taramathoi makai tarapada kaksang mayai lekai da leba multi purpose hall da pangtok kadariba sida All India Confederation of SC ST organization ge Chairman Dr. Odit Raj IRS na wangangadari Manipur gi mafam kya dage kangluk kayana awareness program asida saruk yaragani haina All India Confederation of SC ST organization Manipur na thadaropa chirunda khangalagli Housing pangtholiba SSLC amadi SSE exam da Kaksing district da exam thabiriba mairoi ingna signa amadi aranba pambai sisina bidanaba apil tawre Amaramda Mahiru Shingi Kwaidigi Luraba Tanpa Masida Mio Kerana Kul Masengi Marakta Sanglaroi Gari Sangba Yaro Haiba Asina Kaksing Center da exam thariba Kha Maikege Mahiru Shing Amadi Kaksing da Mahima Sing Tamliba Mahiru Kyada Satuk Sasing Hiramda Asoba Saiting Amapiragani Kaksing da Gari Sanglaroi Haiba Wapamadu Mari Lainaba Committee Munna Kanthabiduna exam thariba Amadi Mahima Sing Tamziriba Mahiru Shing da Akaiba Piba Amadi Wakhal charang naba thon bigano haina all Kaksang student union aksuna thadrokpa cherolda apil tawrakli Chaliba thasige hauki batang kunitoida Kaksingi ibudaw nawalai lampakta Kaksang district headquarters ke mathau tariba waliba infrastructure sing ase athoba matamda sengapiu haiduna phangkiba wakat mifam aduda Kaksang district ke manungda leiba tongan tongamba khun singdagi mioi kyana laktuna sarugya khiba Miamduna Satuk Sasin Tobada Tingbang Kiba Amadi Atay Atopa Mating Kaya Pibirakiba Singbu Kaksing District Headquarters Infrastructure Development Committee Maikidagi Hainingale Thagarakli Committee Asigi Secretary Nathadaropa Cherolamana High District Asigi Award by Infrastructure Sing Amadi Matau Pangtukadariba District Level Officer Singbu Thabirangnaba Amadi Sangot Pinaba Demand Towningai Sirak Asida Kanglup Karana Praza Singbu Nusidanaba Wapam kya phongdorakpa sayenaba suglai leitaba waphambo sayenaba leiba malhalakpa amadi mioi kharagi lanage wakhalonda khul masengge marakta changnararoi haibage wapam thamlakpase yamna laibak thibani asigumba wapam makatana phongdopidanaba amadi nuksai sanana leminanaba hanagum satuk chasin tobinaba Kaksing district headquarter infrastructure development committee ge maikidagi apal tawrakli Community Development Organization CDO Sangmaijeng Kuno Kaksing District Secretary Kontozam Manihana Haikre Coalition Against Drug and Alcohol Kadana Ngasigi Kunai City Mayaka Basinjak Sing Maru Pangna Mutanabagi Pandamda Kada Kaksing District Committee Thobant District Committee Imphal
East, Impal West Committee, Amadi Kada Head Office Ki Thongmi Singaloinana Punna Chathakiba Kanaba, Drive the Kadana Sangmaizing Kunoda, use Sungpam Tugaikre, Haina Manipurgi Pause, Sing the Pongakiba, say Aranmane, Sangmaizing Kunoda drives the Takiba Pulam Sing, Pagarkiba Matalete, Asagumba Aranba Pau Ponguda, Haksina Lawe. Madam Sina, Marilene Basing Yangson Bio Haina, Ngasi Manipur Press Club the Pomising Unabada, Local Secretary, Gay Manihana Pondokre. Detail do Kangana, Atamna, Marie Suklay Nataba Shamai, no doubt. Pavani, Haidana, Hybirapasi, a question rising the Shimba Pagi, but Kotiba Matalete. Me, Amano, Mena Captain Hatu Urakanda, me do honor, Shirabambatum the me do honor, Hargamido Muhinkalapa Yagadra, Chimbasit. Yam Kupna Yang Talaga, Kadana, Hariba, Nashiki Pongiba Paushing, the Yawiba Maru, Paushing do, Kadagi Maru, Tomisina, Atuba Matam Gimanum, the Sing, Tragati, I Mate, Lauraga, I could have Satazani, Hibas. Kaksing District BJP Mandal Ge President Kumuksam Ragumani Bu boycott Tauri Haina All Kaksing Kuno, Marapabi Welfare Association, Amadi All Kaksing Kuno, Public Welfare and Development Association, Ngasi Manipur Press Club Tapang Topa Pomising Unaba Mother Pondokre Association, KS Ragumani the Sendurakna Papi Kiba Matam Pau with the Mahana Sendurak Tabagidamag, Mahapulandam Adugimiana boycott Tauni. Ragumani Ase Matam Kiagi Mamangdagi, Kaksing Kuno Tadukuna, Impal the Lake Krabamione, Luinana Mahana, Kaksing District Headquarters Sabada Ayaba Kuyek, Pitok Lambagi Mayokta, Sandurakna Makangan Kibani Hainangasi Pomisanga Unaba Aduda, All Kaksing Kuno Public Welfare and Development Association, Ki Secretary M. Suresh Kumana, Pondo Pagaloinana, Lengang Kungang Amadi Sir, Ani Tong Mananaba Honagani, Haiki Badugi Tazaba Tamble, Amadi Kaksing District Headquarter, Waikong Tong Sauda, Sabi Haiki. All Kaksing Marapabi Welfare Association, Amadi, All Kaksing Public Welfare and Development Association, Haina Club Miami, Apun Basina Punchilaga, Haiba BOSA, Kaksing Kuno the Labor, Amoina, Kaksing Kuno Praja Sing, Ihul Gitabak Toroktaba, Kaksing Kuno Praja, Kogi social worker in Toraga, Kaksing the support or Basina Tapadi, Zana Migi Charaga, one a Migi Ngamba, Aduma Mimo, even a Maramoraga Masi, Nasidi, Kogi. Kula sidagi imamara pai sing loidana akoi punamna maji masa khangre kunjida leitaba mi amoina maji Kaksing Kuno haib lam sidagi boycott tawre haib. Maulana Abdul Kalam Azad Institute of Asian Studies and Policy Research, Jamia Millia Islamia Amadi, Indira Gandhi National Tribal University na Punya Sinduna Kangpopi District ke Manung Chana Laiba Indira Gandhi National Tribal University Resident Campus da ngasi Numit Nini Satagadaba Migration and Ethnicity in Northeast India gi matangda National Seminar ama Manipurgi Governor Dr. Nazma Habdulana Haudokre. Kuki NP Manipur Kemge President Oiramba Kamlian Kop Lian Zona Ngarang February Getang Kulumdugi Nungtinpung Aniram Tabada Churasampur District Hospital da Masagi Anaba Amadagi Lake Kidabada Hill Tribal Council SDC Morin Awapan Waitaba Pungduragle Kamlian Kop Lian Zona Lake Kidaba Asida Kuki Women Union and the Human Rights More SDC Unit 1 to 12 के executive members हैं मोरे youth club कुकी student organization मोरे अमदी मोरे pastor fellowship नसो थमोइसों न नुआई तब फुंदो पकलोइना ना लेखिद्रब के थवाइना मपुगी मनाक्ता इंग्लिश सिग्नल लेरुनबा थमी सखे हरी. In remembrance of the late President Kuki NP Manipur, by name Pu Kamlien Khup Lenjo, we express our heartfelt condolence to the bereaved family, to his near and dear ones. We share the sorrow and pangs of the family and his near and dear ones. India bu mausagi oiba khongbu amadi lalol itikta thazaningai oiba marup amani haiduna Canada ke Prime Minister Justin Trudeau na phongdoki Magi lebang nangam kailana lalo itik tong nabagi tansa yengle Prime Minister Narendra Modi na mahaka pammanaba Canada ke Justin Trudeau ga wapam kya da wari sanake lalo itik kim mariyawa terrorism amasung ka henba kanglup singbo punna thenana bagi wapam su yauke
yanase tarukaksu sahi taunake hiram singa dude information communication technology cooperation in the field of sports India amasung Canada ministerial energy dialogue cooperation on intellectual property rights cooperation in the field of higher education cooperation in the field of science technology and innovation ne lusingba anina pung anirong warisanake Indian Administrative Service ke Cadre Controlling Authority Oidiba Personnel Ministry da officer singna officially oina makoge awal sing register toba pami haina Union Minister Jitendra Singhana haike Delega menke makhada thabak toriba IAS officer sange delegation amana Union Minister Jitendra Singhaga unakre makoge awab sing paudong ke Delegate Chief Secretary Board Chief Minister Arvind Kejriwal amasung Deputy Chief Minister Manish Sisodia atina leina apke MLA kharana ningthaukabugi numidangda meeting ama chatharingai manungda phuki haibagi wathok lairibani CM Kejriwal ge office nadi wathok adu sanjin sajin made haike Bihar da sajak laibage wathok tholingai ge manungda Chief Minister amasung Finance Minister oikhibanina Lalu Prasad bu zamin da thadok payaru haina Justice Apares Kumar Singhana phongdokre sahi asige January 3 ta Ranchi da laiba special CBI court amana Lalu bu sahi ahum makhoge jail da thamnana ba oil pikhibani Krista Komble sangwa chamapan marphudara da thokiba lupa crore chamapan yankhai ge sajak laibage wathok ta Lalu bu mara laire haiduna jail ge sarak pikhibani Watho aduga mari leinana kes tarukta lalugi mathakta maran chiribne habji arobada maruiba pau amone pizari Vidhan Sabha gi mifam resolution kre hastakala sahjok sibir gi thoram ama khasanda pangthokre India amasung Canada na yanase taru sahi tauna kre Image Paodam ngase gi de matang sida loijare meng tabire ba khoi puna makpo amuka hana khurumjari